ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯀꯟꯅ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕꯀꯣ ꯍꯧꯖꯤꯛꯁꯦ ꯖꯨꯟ ꯖꯨꯂꯥꯏ ꯊꯥꯅꯤꯀꯣ ꯍꯥꯏꯗꯤ ꯀꯥꯡ ꯁꯤꯖꯟ ꯍꯥꯏꯇꯥꯔꯦꯀꯣ ꯀꯥꯡꯒꯤ ꯁꯤꯖꯟꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯈꯦꯆꯤ ꯌꯥꯝ ꯀꯟꯅ ꯚꯥꯏꯔꯦꯜ ꯆꯠꯂꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯤꯡꯅꯕ ꯗꯤꯁꯇ꯭ꯔꯤꯛꯅ ꯃꯐꯝ ꯀꯌꯥꯒꯤ ꯈꯦꯆꯤ ꯃꯌꯥꯝ ꯑꯃ ꯄ꯭ꯔꯃꯣꯠ ꯇꯧꯖꯔꯦ ꯃꯌꯥꯝ ꯑꯃ ꯆꯥꯖꯔꯦꯀꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯣꯏꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯃꯍꯥꯎ ꯌꯥꯝ ꯂꯩꯕꯀꯣ ꯃꯍꯥꯎ ꯌꯥꯝꯅꯁꯨ ꯂꯩꯕ ꯌꯥꯝꯅꯁꯨ ꯇꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅꯁꯨ ꯇꯝꯕ ꯃꯊꯦꯜ ꯂꯣꯏꯅ ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯈꯦꯆꯤ ꯌꯣꯟꯕ ꯀꯩꯅꯣ ꯗꯨꯀꯥꯟ ꯑꯃ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯉꯁꯤ ꯎꯠꯆꯔꯛꯀꯗꯣꯏꯅꯦ ꯑꯩꯈꯣꯏꯒ ꯍꯥꯟꯅꯗꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤ ꯃꯌꯥꯝ ꯈꯪꯕꯤꯔꯝꯕ ꯌꯥꯔꯦꯀꯣ ꯍꯥꯟꯅꯗꯒꯤ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤ ꯈꯣꯡꯃꯟ ꯃꯟꯖꯤꯗ ꯂꯩꯕ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯗ ꯉꯁꯤꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡꯒꯤ ꯁꯤꯖꯟꯒ ꯃꯔꯤ ꯂꯩꯅꯅꯀꯣ ꯑꯩꯈꯣꯏ ꯈꯦꯆꯤ ꯃꯌꯥꯝꯗ ꯐꯪꯍꯟꯕ ꯍꯧꯔꯅꯤ ꯉꯁꯤꯗꯒꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯣꯏꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯃꯌꯥꯝ ꯂꯨꯄꯥ 50ꯗꯒꯤ ꯍꯧꯒꯗꯣꯏꯅꯤꯀꯣ 50 ꯑꯗꯨꯗꯩꯗꯤ ꯌꯥꯝ ꯂꯧꯖꯒꯦꯁꯨ ꯌꯥꯏ ꯑꯗꯣ ꯍꯧꯕꯗꯤ ꯂꯨꯄꯥ 50 ꯈꯛꯇꯅꯤ ꯑꯗꯨꯒ ꯌꯥꯝ ꯃꯣꯏ ꯀ꯭ꯋꯥꯟꯇꯤꯇꯤꯁꯦ ꯌꯥꯝ ꯊꯤ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯆꯠꯆꯔꯨꯕ ꯃꯌꯥꯝꯗꯒꯤ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯣꯏ ꯀ꯭ꯋꯥꯟꯇꯤꯇꯤꯁꯤꯗꯤ ꯌꯥꯝ ꯌꯥꯝꯃꯦꯕꯀꯣ ꯑꯗꯨꯒ ꯃꯊꯦꯜꯁꯨ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯨꯗꯣꯏꯅꯦ ꯄꯀꯧꯔꯥ ꯌꯥꯎꯒꯗꯣꯏꯅꯦ ꯄꯀꯧꯔꯥ ꯌꯥꯎꯔꯦ ꯑꯗꯩ ꯎꯇꯤ ꯌꯥꯎꯒꯗꯣꯏꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯌꯥꯎꯔꯦ ꯍꯥꯏꯗꯤ ꯑꯆꯥꯔ ꯌꯥꯎꯒꯗꯣꯏꯅꯤꯀꯣ ꯑꯗꯨ ꯏꯔꯣꯝꯕ ꯑꯃ ꯁꯣꯏꯗꯕꯤ ꯌꯥꯎꯒꯗꯣꯏꯅꯤ ꯑꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯄꯀꯧꯔꯥ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯃꯌꯥꯝ ꯄꯀꯧꯔꯥ ꯂꯣꯏ ꯌꯣꯟꯅꯩꯀꯣ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯀꯥꯡꯒꯤ ꯁꯤꯖꯟꯅꯤꯅꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁꯤꯖꯟ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯗꯨꯀꯥꯟꯗ ꯐꯪꯗꯕ ꯄꯣꯠꯁꯤꯡ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯗ ꯐꯪꯉꯤꯕ ꯉꯥꯁꯤꯡꯁꯦ ꯂꯩꯀꯣ ꯃꯊꯦꯜ ꯂꯣꯏ ꯁꯨꯅ ꯐꯪꯉꯤꯁꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯈꯦꯆꯤꯁꯤꯒ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯒꯦꯝꯄꯣꯝꯕꯁꯤꯒ ꯆꯥꯃꯤꯟꯅꯅꯤꯡꯉꯥꯏꯁꯨ ꯌꯥꯒꯗꯣꯏꯅꯤ ꯆꯥꯃꯤꯟꯅꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯔꯦꯡꯁꯨ ꯂꯩꯔꯦ ꯁꯤꯗ ꯁꯔꯦꯡ ꯂꯩꯔꯦ ꯑꯗꯩꯗꯤ ꯂꯣꯏꯅ ꯁꯨꯅꯕ ꯂꯩꯒ꯭ꯔꯦ ꯃꯌꯥꯝꯁꯤꯗ ꯑꯗꯣ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯈꯦꯆꯤꯁꯤꯒ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯗꯨꯀꯥꯟꯁꯤꯡꯗ ꯑꯩꯈꯣꯏꯅ ꯈꯦꯆꯤ ꯂꯩꯒꯦ ꯆꯠꯄ ꯃꯇꯝꯗ ꯈꯦꯆꯤꯒ ꯃꯥꯒꯤ ꯍꯥꯏꯗꯤ ꯃꯊꯦꯜꯁꯤꯡꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯐꯪꯒꯗꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯁꯤꯗ ꯃꯊꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯦꯜ ꯂꯣꯏꯅ ꯁꯨꯅꯕꯀꯣ ꯃꯊꯦꯜ 10ꯗꯩ ꯍꯦꯟꯅ ꯃꯊꯛꯇ ꯐꯪꯒꯗꯣꯏꯅꯤ ꯑꯗꯨꯒ ꯈꯦꯆꯤꯁꯨ ꯁꯤꯗ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯈꯦꯆꯤꯁꯦ ꯃꯌꯥꯝ ꯉꯁꯤꯗꯒꯤ ꯐꯪꯍꯟꯕ ꯍꯧꯔꯦ ꯑꯗꯨꯒ ꯐꯅꯌꯥꯝ ꯀꯨꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯐꯪꯍꯟꯈꯤꯗꯣꯏꯅꯤ ꯈꯦꯆꯤꯁꯦ ꯑꯗꯨꯒ ꯀꯔꯤ ꯃꯊꯦꯜ ꯐꯪꯉꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯑꯝꯇꯪ ꯍꯥꯏꯖꯔꯛꯀꯦ ꯃꯊꯦꯜꯁꯦ ꯃꯌꯥꯝ ꯂꯣꯏꯅ ꯁꯨꯔꯦꯀꯣ ꯁꯤꯗ ꯁꯔꯦꯡꯗ ꯍꯧꯔꯛꯀꯦ ꯁꯔꯦꯡ ꯂꯩꯔꯦ ꯁꯤꯗ ꯁꯔꯦꯡ ꯂꯩꯔꯦ ꯔꯧ ꯂꯩꯔꯦ ꯁꯤꯗ ꯑꯗꯩꯗꯤ ꯆꯒꯦꯝꯄꯣꯝꯕ ꯂꯩꯔꯦ ꯉꯥ ꯃꯀꯣꯛ ꯊꯣꯡꯕ ꯂꯩꯔꯦ ꯀꯣ ꯑꯗꯩꯗꯤ ꯎꯇꯤ ꯊꯣꯡꯕ ꯁꯅꯥ ꯊꯣꯡꯕ ꯁꯥ ꯉꯥ ꯆꯥꯗꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯔꯦ ꯁꯅꯥ ꯑꯗꯨꯗꯩꯗꯤ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯔꯨꯝ ꯀꯥꯡꯍꯧ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯅ ꯉꯥ ꯃꯇꯨꯝ ꯊꯣꯡꯕ ꯃꯍꯤ ꯌꯥꯎꯕꯀꯣ ꯃꯍꯤ ꯌꯥꯎꯗꯕꯁꯨ ꯂꯩꯀꯣ ꯑꯗꯩꯗꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯖꯤꯡ ꯀꯥꯡꯍꯧ ꯁꯤ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯤꯅ ꯁꯣꯏꯕꯨꯝꯒ ꯃꯔꯨꯝꯒ ꯊꯣꯡꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯂꯩꯔꯦ ꯑꯁ ꯃꯌꯥꯝ ꯇꯤꯟ ꯌꯣꯠꯂꯦ ꯃꯄꯥꯟꯗ ꯌꯦꯡꯕꯗ ꯑꯗꯩ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯁꯤꯅ ꯀꯩꯅꯣ ꯃꯔꯣꯏ ꯊꯣꯡꯕ ꯑꯗꯩ ꯁꯤꯅ ꯈꯖꯤꯡ ꯕꯣꯔꯥ ꯑꯣꯏꯒꯗꯣꯏꯅꯤ ꯉꯥ ꯑꯀꯪꯕꯁꯨ ꯂꯩꯀꯣ ꯃꯌꯥꯝꯁꯤꯗ ꯉꯥ ꯑꯀꯪꯕ ꯈꯛ ꯂꯩꯖꯩ ꯌꯥꯁꯨ ꯌꯥꯏ ꯁꯣꯏꯕꯨꯝ ꯊꯣꯡꯕ ꯂꯩꯀꯣ ꯃꯌꯥꯝ ꯃꯈꯜ ꯂꯣꯏꯅ ꯁꯨꯅꯕ ꯂꯩꯔꯤ ꯑꯣꯀꯦ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯁꯣꯏꯕꯅꯤ ꯃꯌꯥꯝ ꯁꯣꯏꯕꯨꯝꯕ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯣꯏꯅ ꯐꯪꯒꯗꯣꯏꯅꯤ ꯑꯗꯨꯒ ꯐꯤꯁ ꯆꯤꯂꯤꯁꯨ ꯂꯩꯔꯦ ꯁꯤꯗ ꯑꯗꯨꯒ ꯁꯤꯗꯁꯨ ꯌꯦꯟ ꯉꯥ ꯑꯇꯥꯎꯕ ꯉꯥ ꯑꯇꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯁꯣꯏꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯁꯤ ꯈꯦꯆꯤꯁꯦ ꯃꯌꯥꯝ ꯈꯦꯆꯤꯗ ꯅꯠꯇꯅꯀꯣ ꯑꯇꯣꯞꯄ ꯍꯤꯟꯖꯥꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯕ꯭ꯔꯥꯟꯁ 3 ꯂꯩꯀꯣ ꯃꯌꯥꯝ ꯕ꯭ꯔꯥꯟꯁ 3ꯁꯦ ꯀꯩꯅꯣꯗꯅꯤ ꯑꯃꯅ ꯃꯪꯒꯦ ꯃꯈꯣꯡ ꯃꯅꯨꯡꯗ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯃꯪꯒꯦ ꯃꯈꯣꯡ ꯃꯅꯨꯡ ꯆꯪꯉꯒ ꯂꯩꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯃꯅ ꯈꯥꯒꯦꯝꯄꯜꯂꯤ ꯖꯈ꯭ꯔꯥꯕꯟꯗꯒꯤ ꯄꯔꯦꯡꯗꯣ ꯑꯃ ꯌꯦꯟꯒ ꯃꯌꯥꯝ ꯌꯣꯟꯅꯕꯗꯣ ꯑꯗꯨꯒꯤ ꯄꯔꯦꯡꯗꯨꯗ ꯑꯩꯈꯣꯏ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤ ꯆꯥꯎꯅ ꯊꯥꯜꯂꯒ ꯂꯩꯕꯅꯤꯀꯣ ꯂꯥꯏꯠꯀ ꯉꯥ ꯊꯥꯜꯂꯒ ꯑꯗꯨꯒ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯗ ꯐꯪꯉꯤꯕ ꯍꯤꯟꯖꯥꯡ ꯃꯌꯥꯝꯁꯦ ꯑꯝꯇꯪ ꯈꯪꯍꯟꯖꯔꯛꯀꯦ ꯁꯔꯦꯡ ꯊꯣꯡꯕ ꯂꯩꯔꯦ ꯔꯧ ꯇꯣꯏꯊꯣꯡ ꯑꯗꯩꯗꯤ ꯒ꯭ꯔꯥꯁ ꯀꯥꯞ ꯇꯣꯏꯊꯣꯡ ꯑꯗꯩ ꯄꯣꯔꯣꯝ ꯊꯣꯡꯕ ꯑꯗꯩꯗꯤ ꯅꯨꯡꯉꯥ ꯇꯣꯏꯊꯣꯡ ꯔꯧ ꯇꯥꯎꯊꯣꯡ ꯑꯗꯩꯗꯤ ꯉꯥꯔꯤꯡꯈꯥ ꯀꯥꯡꯍꯧ ꯑꯗꯨꯗꯩꯗꯤ ꯇꯨꯡꯍꯟꯕꯤ ꯄꯨꯝꯇꯥꯎ ꯀꯣ ꯑꯍꯤꯂꯥ ꯄꯨꯝꯇꯥꯎ ꯂꯩꯔꯦ ꯑꯗꯩꯗꯤ ꯆꯒꯦꯝꯄꯣꯝꯕ ꯎꯇꯤ ꯑꯁꯪꯕ ꯑꯗꯩꯗꯤ ꯄꯅꯤꯔ ꯊꯣꯡꯕ ꯁꯪꯒꯣꯝ ꯈꯦꯔ ꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯃꯟ ꯃꯟꯖꯤꯟꯗ ꯅꯠꯇ꯭ꯔꯒꯅ ꯖꯈ꯭ꯔꯥꯕꯟꯗ ꯑꯦꯅꯤ ꯃꯐꯝ 3ꯁꯤꯗ ꯂꯥꯛꯄ ꯐꯔꯛ ꯇꯥꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯑꯣꯟꯂꯥꯏꯟꯁꯦ ꯃꯌꯥꯝ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯁꯤꯗ ꯅꯝꯕꯔ 2 ꯄꯤꯔꯤꯀꯣ ꯃꯌꯥꯝ 9366142382 ꯑꯃꯅ ꯑꯗꯨꯒ 8119097414 ꯅꯝꯕꯔ 2ꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯣꯟꯂꯥꯏꯟ ꯑꯣꯔꯗर ꯇꯧꯕꯤꯕ ꯌꯥꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯗꯦꯂꯤꯚꯔꯤ ꯄꯥꯔꯠꯅꯔ ꯍꯥꯏꯔꯒꯗꯤ ꯃꯌꯥꯝ ꯐꯨꯗ ꯋꯥꯏꯐꯥꯏ ꯂꯩꯔꯦ ꯇꯣꯁꯕꯤ ꯂꯩꯔꯦ ꯇꯦꯁꯕꯤ ꯏꯝꯐꯥꯜ ꯂꯩꯔꯦ ꯏꯟꯇꯔꯃꯥꯔꯠ ꯂꯩꯔꯦꯀꯣ ꯁꯤ ꯂꯩꯒꯗꯣꯏꯅꯤ ꯑꯗꯨꯒ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯗꯦꯂꯤꯚꯔꯤꯁꯨ ꯂꯩꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯤꯂꯣꯃꯤꯇꯔꯗꯣ ꯌꯥꯝꯅ ꯇꯥꯔꯒꯗꯤ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯗꯦꯂꯤꯚꯔꯤꯅ ꯊꯤꯜꯂꯛꯀꯗꯣꯏꯅꯤ ꯑꯗꯣ ꯌꯥꯝ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯦꯟꯅ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯁ ꯃꯌꯥꯝꯁꯤ ꯈꯪꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯀꯦꯞꯁꯟꯁꯤꯗꯁꯨ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯡꯀꯣ ꯄ꯭ꯔꯥꯏꯁ ꯂꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯔꯦꯡ ꯊꯣꯡꯕꯒꯤꯅ ꯄ꯭ꯔꯥꯏꯁ ꯀꯌꯥꯅꯣ ꯑꯗꯩ ꯔꯧ ꯇꯣꯏꯊꯣꯡꯒꯤꯅ ꯄ꯭ꯔꯥꯏꯁ ꯀꯌꯥꯅꯣ ꯀꯣ ꯑꯗꯩꯗꯤ ꯅꯨꯡꯉꯥ ꯇꯣꯏꯊꯣꯡꯒꯤꯅ ꯄ꯭ꯔꯥꯏꯁ ꯀꯌꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯂꯣꯏꯅ ꯍꯥꯞꯆꯔꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯀꯔꯃ ꯃꯌꯥꯝ ꯊꯣꯛꯏꯀꯣ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯖꯩꯒꯕꯨ ꯑꯣꯏꯔꯣꯀꯣ ꯑꯗꯨꯝ ꯇꯧꯅꯕꯅꯤꯅ ꯑꯥꯏꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁꯁꯨ ꯂꯩ ꯑꯗꯣ ꯀꯦꯇꯔꯤꯡ ꯁꯥꯔꯚꯤꯁꯁꯤꯗ ꯑꯩꯈꯣꯏꯒꯤ
ꯁꯤꯡꯖꯃꯩ 360ꯒꯤ ꯃꯤꯡ ꯄꯟꯕꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯅꯠꯇꯦ ꯃꯤꯡ ꯄꯟꯕꯤꯕ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯐꯁꯤ ꯌꯦꯡꯕꯤꯔꯒ ꯑꯩꯈꯣꯏꯅ ꯑꯦꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯅꯝꯕꯔ 2 ꯀꯣ ꯑꯩꯈꯣꯏꯅ ꯀꯦꯞꯁꯟꯗꯁꯨ ꯍꯥꯞꯄꯅꯤꯀꯣ ꯅꯝꯕꯔ 2ꯁꯦ ꯅꯝꯕꯔ 2 ꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏ ꯁꯤ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ 10% ꯑꯣꯐꯔ ꯀꯣ ꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯃꯌꯥꯝ 10% ꯑꯣꯐꯔ ꯑꯃꯗꯤ ꯂꯩꯔꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯣ ꯀꯩꯅꯣ ꯇꯥꯃꯣ ꯑꯝꯇ ꯂꯥꯛꯄꯤꯌꯨꯅꯦ ꯁꯤꯗ ꯑꯝꯇ ꯏꯟꯖꯥꯡ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯍꯟꯁꯦ ꯃꯌꯥꯝꯗ ꯆꯥꯁꯤꯟꯖꯒꯦ ꯁꯤ ꯑꯝꯇ ꯏꯟꯖꯥꯡ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯇꯧꯁꯦ ꯁꯔꯤꯡꯗꯤ ꯑꯝꯇ ꯊꯥꯡꯒꯠꯄꯤꯔꯣ ꯁꯔꯤꯡꯁꯦ ꯑꯝꯇ ꯌꯦꯡꯍꯟꯁꯤꯅꯦ ꯃꯈꯥꯗꯗꯤ ꯒ꯭ꯂꯥꯁ ꯑꯣꯏꯅ ꯊꯛꯀꯠꯂꯦꯕꯀꯣ ꯑꯗ ꯃꯌꯥꯝ ꯁꯔꯤꯡꯁꯦ ꯂꯩꯔꯦ ꯁꯔꯤꯡꯁꯦ ꯐꯖ ꯁꯤꯠꯈ꯭ꯔ ꯃꯥꯜꯂꯦ ꯉꯁꯥꯏꯗꯒꯤ ꯁꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯁꯤ ꯈꯛꯇꯪ ꯉꯥꯏꯔꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯍꯥꯏꯗꯤ ꯑꯦꯒꯥꯝꯆꯥ ꯐꯤꯁ ꯀꯩꯁꯦ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯥꯡꯉꯦ ꯄꯨꯡꯁꯦ 10 ꯅꯪꯅꯕꯗꯤ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯄꯨꯂꯞ ꯊꯣꯡꯉ ꯄꯨꯔꯛꯄꯅꯤꯅ 10 ꯃꯈꯥꯏ ꯇꯥꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯝ ꯈꯔꯗꯤ ꯉꯟꯕꯁꯨ ꯌꯥꯎꯋꯤ ꯊꯦꯡꯕꯁꯨ ꯌꯥꯎꯋꯤ ꯇꯝꯕꯗꯤ ꯉꯝꯗꯦ ꯈꯔ ꯉꯟꯅ ꯇꯧꯔ ꯈꯔ ꯉꯜꯂꯦ ꯍꯤꯟꯖꯥꯡꯁꯦ ꯑꯗꯨꯝ 10ꯗꯒꯤꯗꯤ ꯑꯗꯨꯝ ꯍꯧꯔꯒ ꯐꯪꯒꯗꯣꯏꯅꯦꯕ ꯃꯊꯦꯜ ꯂꯣꯏꯅ ꯁꯨꯗ꯭ꯔꯁꯨꯀꯣ ꯑꯗꯨ ꯗꯨꯀꯥꯟ ꯊꯣꯡꯒꯥꯟꯗ ꯂꯩꯕ ꯕꯥꯃꯣꯟ ꯂꯩꯀꯥꯏ ꯗꯨꯀꯥꯟꯗꯨꯗꯕꯨꯗꯤ 10ꯗꯒꯤ ꯑꯗꯨꯝ ꯐꯪꯕ ꯍꯧꯔꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯄꯨꯂꯞ ꯄꯨꯔꯛꯄꯅꯤꯅ ꯈꯤꯇꯪ ꯁꯤꯅ ꯈꯤꯇꯪ ꯊꯦꯡꯗꯕ ꯑꯃꯨꯛꯀꯣ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯃꯨꯛ ꯊꯦꯡꯕ ꯍꯥꯏꯔꯒꯗꯤ ꯖꯈ꯭ꯂꯥꯕꯟꯗꯅ ꯈꯤꯇꯪ ꯑꯃꯨꯛ ꯊꯦꯡꯒꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯍꯨꯝꯃꯛ ꯉꯟꯈꯠꯅꯕꯗꯤ ꯀꯟꯅ ꯇꯧꯔꯤ ꯍꯣꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯄꯨꯡ 10ꯗꯒꯤ ꯑꯗꯨꯝ ꯐꯪꯕꯗꯤ ꯈꯒꯗꯤ ꯍꯧꯔꯦ ꯍꯧꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯌꯥꯝ ꯁꯔꯦꯡꯁꯦ ꯂꯩꯔꯦ ꯁꯔꯦꯡꯁꯦ ꯂꯨꯄꯥ ꯀꯌꯥꯗꯒꯤ ꯇꯝꯕ ꯍꯧꯒꯦ ꯁꯤꯒꯤꯁꯦ ꯁꯔꯦꯡꯁꯤꯅ ꯂꯨꯄꯥ 100ꯗꯩ ꯍꯧꯕ ꯂꯨꯄꯥ 100ꯗꯩ ꯍꯧꯋꯦꯕꯀꯣ ꯑꯣꯀꯦ ꯑꯗꯣ ꯂꯨꯄꯥ 100ꯗꯩ ꯍꯧꯕꯁꯦ ꯃꯥꯏ ꯀꯦꯖꯤꯗ ꯂꯨꯄꯥ ꯀꯌꯥ ꯄꯤꯕꯤꯔꯤꯅꯣ ꯁꯔꯦꯡꯁꯦ ꯀꯦꯖꯤꯗ ꯍꯧꯖꯤꯛꯄꯨꯗꯤ ꯂꯨꯄꯥ 1400 ꯂꯩꯌꯦꯕꯀꯣ 1400 ꯂꯩꯌꯦꯕꯀꯣ ꯑꯣꯀꯦ ꯑꯗꯣ 1400ꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ 60ꯒꯤ ꯂꯥꯏꯐ ꯌꯦꯡꯕꯤꯔꯒ ꯂꯥꯛꯈꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯇꯥꯕꯤꯔꯣꯏꯗ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯥꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯇꯥꯔꯒ ꯂꯥꯛꯑꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛꯀ ꯃꯌꯥꯝꯅ ꯈꯪꯍꯟꯖꯩꯅꯦ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯄꯟꯕ ꯇꯥꯔꯒꯗꯤ ꯁꯤꯗ ꯑꯦꯒꯥꯝꯆꯥ ꯐꯤꯁ ꯀꯩꯗ ꯂꯥꯛꯄꯤꯔꯒꯗꯤ ꯇꯣꯉꯥꯟꯕ ꯑꯣꯐꯔ ꯈꯔꯗꯤ ꯂꯩꯔꯦꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯍꯥꯞꯆꯟꯕꯤꯔꯣ ꯁꯤ ꯍꯥꯞꯆꯟꯕꯤꯔꯣ ꯑꯗꯨꯒ ꯔꯧ ꯊꯣꯡꯕꯁꯦ ꯑꯃꯨꯛ ꯌꯦꯡꯍꯟꯁꯦ ꯑꯗꯨꯒ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯅ ꯔꯧ ꯊꯣꯡꯕꯅꯤꯀꯣ ꯃꯌꯥꯝ ꯔꯧ ꯇꯣꯏꯊꯣꯡ ꯀꯣ ꯔꯧ ꯑꯇꯣꯏꯕ ꯇꯣꯏꯊꯣꯡ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯌꯥꯝꯁꯨ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯆꯨꯁꯨ ꯌꯥꯝ ꯐꯖꯩ ꯃꯅꯝꯒꯁꯦ ꯅꯨꯡꯁꯤ ꯌꯥꯝ ꯁꯥꯔꯤꯕ ꯃꯥꯜꯂꯦ ꯁꯥꯔꯤ ꯌꯥꯝꯅ 또 ꯃꯌꯥꯝ ꯍꯤꯟꯖꯥꯡꯁꯦ ꯑꯁ ꯐꯣꯡꯐꯣꯡ ꯁꯥꯔꯤꯕꯀꯣ ꯁꯤꯒꯤꯁꯦ ꯑꯗꯣ ꯁꯤꯠꯄꯅ ꯍꯥꯜꯂꯦ ꯂꯣꯏꯈꯤꯗꯣꯔꯦ ꯍꯤꯟꯖꯥꯡꯁꯦ ꯑꯗꯨꯒ ꯉꯥ ꯃꯇꯨꯝ ꯊꯣꯡꯕꯁꯦ ꯌꯦꯡꯍꯟꯁꯤꯅꯦ ꯇꯥꯃꯣ ꯑꯝꯇ ꯃꯊꯛꯇ ꯊꯥꯡꯒꯠꯂꯛꯀꯦꯀꯣ ꯌꯥꯏ ꯃꯊꯛ ꯊꯥꯡꯒꯠꯄꯤꯔꯣ ꯍꯩꯗꯣꯛꯈꯤꯅꯤꯀꯣ ꯌꯥꯝ ꯁꯤꯗ ꯔꯧ ꯉꯥ ꯇꯧꯕ ꯁꯤ ꯀꯩ ꯉꯥ ꯑꯣꯏꯗꯣꯏꯅꯣ ꯀꯩꯅꯣ ꯔꯧ ꯑꯣꯏꯗꯣꯏꯕꯀꯣ 오케이 ꯔꯧꯁꯦ ꯑꯗꯨꯝ ꯍꯥꯎꯕꯅꯦ ꯑꯗꯣ ꯃꯥꯒꯤ ꯄꯤꯁ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯒꯗꯣꯏꯅꯣ ꯑꯗꯨ ꯂꯨꯄꯥ ꯀꯌꯥꯗꯒꯤ ꯃꯔꯤ ꯇꯧꯕ 50 ꯑꯅꯤ 오케이 ꯑꯗꯣ ꯍꯥꯏꯗꯤ ꯃꯥꯅ ꯑꯃꯈꯛ ꯂꯩꯖꯒꯦ ꯍꯥꯏꯔꯗꯤ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ 30ꯗꯤ ꯁꯥꯏ 30 ꯁꯥꯏꯌꯦꯕꯀꯣ 오케이 ꯑꯗꯨ ꯇꯥꯔꯗꯤ ꯍꯥꯏꯗꯤ ꯑꯅꯤ ꯂꯩꯔꯒꯗꯤ ꯇꯣꯡꯕ ꯅꯠꯇ꯭ꯔꯥ ꯃꯉꯥ ꯍꯅꯤꯡꯉꯥꯏ ꯂꯩꯇꯕ ꯑꯗꯣ ꯃꯌꯥꯝ ꯁꯤ ꯂꯨꯄꯥ 50ꯒꯤ ꯄꯤꯁ ꯑꯅꯤ 100ꯒꯤ ꯄꯤꯁ ꯃꯔꯤ ꯀꯣ ꯑꯗꯨꯒ ꯑꯇꯥꯎꯕꯁꯨ ꯍꯥꯏꯗꯤ ꯃꯍꯤ ꯌꯥꯎꯗꯕ ꯄꯥꯝꯖꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯁꯨ ꯂꯩꯀꯣ ꯃꯌꯥꯝ ꯗ꯭ꯔꯥꯏꯁꯨ ꯂꯩ ꯇꯤꯟꯗꯤ ꯆꯣꯡꯉꯣꯏ ꯃꯌꯥꯝ ꯃꯥꯛ ꯁꯨꯞꯄꯦ ꯀꯩꯝ ꯈꯜꯂꯨꯒꯅꯨ ꯑꯩꯈꯣꯏ ꯑꯍꯟ ꯑꯃ ꯂꯩꯇꯕ ꯑꯗꯨꯒ ꯃꯌꯥꯝ ꯇꯞꯅ ꯉꯥꯡꯉꯤꯀꯣ ꯃꯌꯥꯝ ꯇꯞꯅ ꯇꯤꯟꯗꯤ ꯆꯣꯡꯉꯣꯏ ꯑꯗꯨꯒ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ ꯁꯤ ꯁꯣꯏꯕꯨꯝꯁꯦ ꯑꯝꯇ ꯄꯨꯊꯣꯛꯄꯤꯔꯛꯎꯅꯦ ꯁꯤꯒꯤ ꯁꯤ ꯀꯩꯅꯣꯁꯦ ꯁꯣꯏꯕꯨꯝꯒ ꯀꯩꯅꯣꯒ ꯊꯣꯡꯕꯗꯣ ꯃꯔꯨꯝꯒ ꯊꯣꯡꯕꯁꯦ ꯑꯝꯇꯪ ꯑꯣꯠꯄꯤꯔꯛꯑꯣ ꯃꯌꯥꯝ ꯌꯦꯡꯍꯟꯁꯦ ꯑꯩꯁ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯤꯗꯤ ꯃꯆꯨꯒꯁꯤꯗꯤ ꯂꯣꯏꯔꯦ ꯁꯤꯁꯦ ꯂꯨꯄꯥ ꯑꯗꯨꯝ ꯁꯤ ꯂꯨꯄꯥ 50ꯗ ꯇꯝꯍꯧꯕ꯭ꯔꯥ 50 50 ꯂꯣꯏ ꯇꯝ 50 ꯃꯈꯥ ꯇꯝꯗꯦ ꯍꯥꯏꯕ ꯂꯩꯇꯦꯀꯣ 오케이 50 ꯃꯈꯥꯁꯨ ꯇꯝ ꯑꯗꯣ ꯁꯔꯤꯡꯗꯤ 50 ꯃꯈꯥ ꯁꯔꯤꯡꯗꯤ ꯈꯔ ꯇꯥꯡꯕꯅꯤ 100ꯗꯩ ꯍꯧꯋꯦ 100ꯗꯩ ꯍꯧꯋꯦꯕ ꯁꯔꯤꯡꯗꯤ 오케이 ꯉꯥꯗꯗꯤ 50 ꯐꯥꯎꯗꯒꯤ ꯑꯗꯨꯝ ꯇꯝꯃꯦ ꯍꯥꯏꯗꯤ ꯔꯧꯗꯤ 50ꯗꯩ ꯍꯧꯋꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯃꯇꯨꯝꯁꯨ 50ꯗꯩ ꯍꯧꯋꯦ ꯑꯗꯨꯒ ꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ 30 50 ꯑꯗꯨꯃꯥꯏꯅ ꯇꯝ ꯌꯥꯝꯅ ꯆꯥꯕꯁꯨ ꯉꯝꯃꯣꯏꯗꯕ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯗꯨꯅ 오케이 ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕꯁꯦ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯃꯈꯥꯗꯒꯤ ꯀꯔꯤ ꯂꯝꯗꯅꯣ ꯍꯥꯏꯌꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯩꯖꯩꯁꯦ ꯇꯥꯃꯣ ꯑꯝꯇꯪ ꯇꯥꯛꯄꯤꯔꯣꯅꯦ ꯂꯣꯀꯦꯁꯟꯁꯦ ꯑꯩꯅꯕꯨꯗꯤ ꯍꯥꯏꯔꯒꯦꯕꯀꯣ ꯁꯤꯁꯦ ꯈꯣꯡꯃꯟ ꯃꯪꯖꯤꯜꯅꯦ ꯁꯤꯡꯖꯃꯩꯔꯣꯝꯗꯩ ꯂꯥꯛꯑꯒ ꯑꯀꯥꯝ ꯄꯥꯠ ꯈꯔ ꯍꯦꯜꯂꯒ ꯃꯪꯖꯤꯡ ꯌꯧꯔꯝꯗꯥꯏꯗ ꯂꯩꯔꯦ ꯍꯥꯏꯗꯤ ꯗꯨꯀꯥꯟ ꯑꯋꯥꯡ ꯁꯤꯡꯖꯃꯩꯔꯣꯝꯗꯒꯤ ꯂꯥꯛꯄꯗ ꯑꯍꯥꯟꯕ ꯉꯥ ꯌꯣꯟꯕꯁꯦ ꯑꯩꯈꯣꯏ ꯑꯦꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯁꯤꯅ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯀꯣꯡꯕꯔꯣꯝꯗꯩ ꯂꯥꯛꯑꯒꯅ ꯈ꯭ꯋꯥꯏ ꯂꯥꯁ ꯑꯣꯏꯗꯣꯏꯕ ꯀꯣꯡꯕꯔꯣꯝꯗꯩ ꯂꯥꯛꯑꯒꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯀꯣꯡꯕꯔꯣꯝꯗꯩ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯁꯤꯡꯖꯃꯩꯔꯣꯝꯗꯒꯤ ꯂꯥꯛꯄꯗꯗꯤ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯒ ꯉꯥ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯃꯐꯝꯁꯤ ꯑꯣꯏꯒꯗꯣꯏꯅꯤ ꯑꯗꯨꯒ ꯇꯣꯞ ꯃꯌꯥꯝ ꯀꯁꯇꯃꯔꯅ ꯇꯣꯞꯅꯦ ꯍꯥꯏꯕꯤꯔꯝꯃꯦ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯉꯥ ꯁꯤꯁꯨ ꯁꯤ ꯔꯧ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯨ ꯁꯤ ꯔꯧꯅꯦ ꯔꯧ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯨ ꯄꯤꯁ ꯑꯗꯨꯝ ꯂꯨꯄꯥ 100ꯒꯤ ꯃꯔꯤ ꯑꯗꯨꯝ ꯇꯧꯏꯀꯣ ꯁꯤꯁꯨ ꯃꯔꯤ ꯇꯧꯋꯦ ꯑꯗꯨꯝ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯍꯥꯏꯌꯦ ꯃꯌꯥꯝ ꯑꯗꯨꯝ ꯀꯁꯇꯃꯔ ꯑꯗꯨꯝ ꯂꯥꯛꯑꯦ ꯂꯥꯛꯁꯤꯗꯀꯣ ꯑꯗꯣ ꯀꯁꯇꯃꯔ ꯑꯗꯨꯝ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯗꯨꯝ ꯂꯩꯕ ꯂꯥꯛꯄꯤꯌꯨꯀꯣ ꯑꯗꯨꯒ ꯌꯥꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯣꯐꯔꯗꯤ ꯑꯆꯧꯕ ꯑꯣꯐꯔ ꯂꯩꯀꯣ ꯁꯤꯡꯖꯃꯩ 60ꯒꯤ ꯑꯣꯐꯔ ꯂꯩꯀꯣ ꯑꯗꯣ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯁꯦ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯉꯥ ꯃꯀꯣꯛ ꯃꯔꯨꯁꯦ ꯑꯝꯇ ꯄꯨꯈꯠꯄꯤꯔꯛꯑꯣꯅꯦ ꯁꯤꯁꯦ ꯉꯥ ꯃꯀꯣꯛ ꯁꯤꯒꯤꯁꯦ ꯑꯗꯨꯁꯨ ꯄꯨꯈꯠꯄꯤꯔꯛꯑꯣ ꯌꯥꯏ ꯁꯤꯁꯨ ꯁꯤꯁꯤꯅ ꯃꯔꯨꯝ ꯀꯥꯡꯍꯧ
มารุมเน่มากุกเน่ มาดูโอ อัลลูเน่ อะดุมมาริงกากางของไฮดู มาริงกากาง มาริงกางของไฮดูเนี่ยบุกดุมโอเคแม่มชิลเลยชิสุดุมลุปะยังใครได้กินตำเขาอีกก่อนเขาแบบ ชียังใครคุณทราลอยต่ำ ยังใครคุณชาตำเนี่ยบุกโอเค ยังใครมาฆ่าสุดต่ำเนี่ย แม่มชิดุมกระต่ายนี่ชิยังเขาตัวสู้มาเลย เคจีโลบ้าเคจีใครโลก็ลอยอ่ะ อ๋ออะดูดิอะดูเคนโตเอ็มมากินเคจีเดลวิกให้กันเคจีลุปะแกเอาเดี๋ยว เคจีแต่ชินะสกุมหลักตัวบ้า จะหุ่มหนักเดี๋ยวไปชินะโอ้อะดูดิชิแม่มชิลุปะยังลุปะจะหุ่มเคจีเดียวก่อนโอเคอย่าเลยแต่ว่ายังน้อยเลยอะดูก็มาฆ่าแต่บัวราชุดเลยก่อนมารุ่ยทุ่งชุดเลยมาเลยชิมาทางไหนชิชุดเลยอ่ะ ชินะข้าจิงกับมารุยก็เห็น เรา เราก็ จริงอะมาเลยก็ไอ้เขาต้องมาเลยมันนำกันที่นุกชีได้ไหมเกินโยเลยตินที่ตาเลยก็ aku ko คุยจีกี่ยุ่งมากนี่ให้ si thua la ko อะดูดีแมวอะดู to di ship to ให้ดีเชียร์กี่ไม่ยุ่งหลักคนต้องดัดดุมหลักอยู่คนเลยว่ะอะดูก็คุยจีแมวคนนั้นเคจีอุจจาระนี่คุยเคจีเทสต์ก็ดูนี่คุยเคจีไอ้กามทาฟิสก็ได้เคจีเทสต์ก็แล้วดำนี่จุดไปนะอะดูก็มาฆ่าเดือดสุดเลยเด้ bora se บัวราเลยอ่ะ sina khajing bora sugri mahi ke to do โอ้อะดูมาฮีสุดมีเอาด้วยอ่ะ mahi yaw pa magana mahi ha pe mahi sugri to wa sugri yaw ga to wa le อะดูให้มาฮีเอาตัวบ้างมันอะดูซีดีอ่ะ si dry when lo bi อะดูไอ้กินได้สิให้ดีสกรีมาฮีเอาตัวเนี่ยงามาฮีก็รีวิวให้ก็ดีอ่ะ ya ke su ka mai masai apa ยายก็โอเคอะดูนี่ sina สิ pistol pa tara tara wa พิซซ่าลูกตาอะดูดีมากี่ใช่ไหมลูกยังใครลูกยังใครกี่พิซมังงาโอเคดีกว่าอะดูก็คุยนะมาฮีใช่ไหมสกรีมาฮีนั่นสิไอ้งามาฮีซีงาฮีมาฮีซีมาฮีก็ลูกแกให้ช่วยก็ซีเส ya ke su ka โอเค sai apa อะดูแม่มาคุยเลยจะเสียคงมันมังจิลก่อนคงมันมังจิลกี้คุยนะสิกี้คุยกี่ทุ่งเลยบ่มาสร้างมาเลยบ่สิกี้มันหนักตัวนี้คุยเลยสมเด็กสิงจะไม่ยอมได้หลักกว่าตัวนี้สิงจะไม่ยอมได้หลักกว่าตัวนี้ก็สมสิงจะไม่ยอมหลักกว่าตัวนั้นคุยสิกี้คงมันมังจิลจะยอมได้ด้คุยสิไอ้กำจับฟิสกันดีนะเจ้านะสมัยท่าอะไรไม่ได้สมัยนะนะเขาเที่ยวกันจะท่าอะไรก็สมัยนะมาดูสิกี้สิได้หลักปีแล้วก็คุยกี่จังมาเที่ยวแก่ก่อนมาเที่ยวแก่มาสิได้พังกันนี้home delivery อ่ะเป็นตรงกับสิใครเราจะเกี่ยไอ้ home delivery ไอ้ตัวน้ำสิกี้ number สิกี้ number อันนี้ปีสิจะต้องกันตัวบิวดูก็สิกี้ว่า food wifi ตัวสบีเทสต์ฟิล์มไฟล์มาเอฟซิงเด็กก็คุยไอ้กำจับฟิสกันดีมากี่อันนั้นเมนูอะไรมันนี่อันนั้นออเดอร์ตัวบิวยากันนี่อันนั้นเมื่อกี้ contact number สิได้เลยสิได้ช่วยต้องแลกเงินบิดก็ต้องออเดอร์ตัวบิวยากันนี่ก็แล้วแบบเคซี่เองสิ hati ya ก็สมัยนั้นเฉลี่ยเอาดูว่าคิดดีไหมทำหน้าจะต่อก็ได้ดีสิเราเนี่ยมาเที่ยวกันยาวอีโน่ยิงสิแก nang ai ga like to bina me to di ก็สมัยไม่อันสิ sili cha mama เราก็เลยว่าคิดเขาพังอีกก็ไม่ควอนติตี้ตัวแม่ควอนติตี้ยิงเสียบริจาคควอนติตี้สิแกมเขียนได้ยิงก็ไม่เอาตัวดุการสิงห์ตัวคิดสโตร์สิงห์เขาอีกสิการจากฟิสการีกสโตร์สิงห์ delivery charge เราว่า delivery charge ตั้งดีหลักกันนี่ก็อีโน่ third party delivery ตัวนี้นะ charges ตั้งดีหลักกันนี่แต่แม่มาชิตตามบริษัทก็ดูก็ juice บ้านมาเนี่ย juice บ้านยาวรวมได้ก็สิงคโปร์รวมได้กี่ดูก็ juice บ้านเห็นตัวก็เว้ยก็ได้ 360 ki live ne khesi ha pa ki live chum to ka me khesi ha biyo hai ba adu ki ha pa ni แล้วแม่คิดสุโอลานี่ดูก็คิดสินะกำไว้ตัวที่สุดเลยก็ที่สุดเลยนะดูก็คิดอย่างสิแล้ว customer แม่สักคิดนะดูก็กันตัวไรให้งานเขาตะเกียบเราก็เดินให้อะดูนี่แม่มันกันตัวบิวสิกี้เอฟซีสิกี้คุยฟุตไวไฟกี้เอฟซีฟุตไวไฟน่าจะตัวบีตัวจังบิวดูกันเนี่ยยิงบิวไม่ delivery จ่าย70อะดูมันไม่ได้หลักอันนี้แค่ช่างกันหลักแต่วันนี้ดูจ่ายสักแค่ช่วงวางบุ้ยตรงนี้บุกดูประจำมาก็ดีแค่ช่วยยกตัววันนี้ delivery จ่ายสิอะดูบ้าบ่โอ้ยเคจีเลยดูหรอต้องไม่ต้องดูวิวเนี่ยเคจีอันตั้งกันตัวกี่เขาตั้งสับสนจังกี่เขาเมื่อกี้มีอันตั้งให้วิวเนี่ยไอ้มิงชันจอยก่อนเอาตัวดาวนั่งก็ซีกิวเนี่ยดีดาวนั่งเคจีควายอันนั้นเลยพวกไอ้กันตัวนี้ก่อนเอาตัวเมื่อกี้เห็นไหมสิไอ้กำจับฟิสกันดีเคจีสิงั้นซีตะกี้ห่างวันนี้บอกสมรักวิวเนี่ยเอาตัวมาเข้าสิก็ไม่ตัวมันกี่เข้าตัวมันหรอก็ไม่ตัวเลย아주 디샤라가 강하네. 아니 근데 싸우는 하이디 하오고도 하이디 하오디 하오는데 뭐가 이행마들이 양 파제 이행마들이 남남가 나와 양 하오동와 레원하더라 아니 하디 이행가 미네시 아도시 아이시 따도네 아도 스마이 떠게 따와 계시도 암당 챔피오네 다모 이반이 때 싸우면게 안당 암당 챔피오네 다모가 할 필요 없었다 다모조 계시 따리 레기 드니 해지 아도 마가 때 싸우면하게
ꯌꯥꯝ ꯁꯤꯁꯤꯅꯤꯀꯣ ꯂꯨꯄꯥ 50ꯒꯤ ꯀꯩꯅꯣꯗꯣ ꯈꯦꯆꯤꯗꯣ ꯂꯨꯄꯥ 50 ꯈꯛꯇꯅꯦ ꯇꯥꯃꯣ ꯈꯦꯆꯤꯁꯦ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯈꯦꯆꯤ ꯀꯌꯥꯝ ꯆꯥꯕꯤꯔꯒꯦ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯃꯨꯛꯇꯤ ꯆꯥꯔꯦ ꯁꯣꯏꯗꯕꯤꯗꯤ ꯆꯥꯔꯦꯕꯀꯣ ꯍꯟꯗꯛꯇꯤ ꯑꯗꯣ ꯈꯦꯆꯤꯗꯤ ꯀꯥꯏꯗꯩ ꯂꯧꯕꯤꯒꯦ ꯗꯨꯀꯥꯟ ꯑꯇꯣꯞꯄꯗꯒꯤ ꯂꯧꯕ꯭ꯔꯥ ꯌꯨꯝꯗ ꯍꯧꯔ ꯆꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯟꯗꯛꯁꯦ ꯃꯐꯝ 4-5 ꯁꯨꯔꯦ ꯃꯐꯝ 4-5 ꯁꯨꯔꯦꯕꯀꯣ ꯀꯩꯅꯣ ꯌꯧꯔꯦ ꯇꯦꯔꯥ ꯂꯨꯀ꯭ꯔꯥꯝ ꯂꯩꯔꯛꯇꯁꯨ ꯌꯦꯡꯉꯨꯔꯦ ꯍꯣꯏ ꯃꯣꯏꯔꯥꯡ ꯂꯩꯔꯛꯀꯤ ꯍꯥꯏꯖꯟꯐꯝꯗꯁꯨ ꯌꯦꯡꯉꯨꯔꯦ ꯁꯤꯡꯖꯃꯩꯗꯁꯨ ꯃꯐꯝ 2-3ꯗꯤ ꯑꯅꯤ ꯑꯍꯨꯝ ꯂꯩꯔꯤ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯁ꯭ꯋꯥꯏꯒꯤ ꯈꯣꯡꯃꯟ ꯄꯔꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯣꯏꯅꯤ ꯑꯦꯛꯖꯥꯝ ꯐꯤꯁ ꯀꯔꯤꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯃꯌꯥꯝꯅꯅꯦ ꯃꯌꯥꯝꯒꯤ ꯌꯣꯟꯕ ꯀ꯭ꯋꯥꯟꯇꯤꯇꯤꯗꯣ ꯇꯦꯡꯀꯣꯠ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤꯗꯤ ꯇꯦꯡꯀꯣꯠ ꯊꯤ ꯆꯥꯎꯕꯅꯤ ꯌꯦꯡꯉꯨꯅꯦ ꯑꯗ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯧꯊꯣꯛꯀꯦ ꯑꯩꯁ ꯐꯛꯄ ꯌꯥꯗꯦꯍꯦ ꯑꯩꯁ ꯂꯨꯄꯥ 50ꯒꯤꯔꯣ ꯁꯤꯁꯦ ꯂꯨꯄꯥ 50ꯒꯤ ꯆꯥꯕꯗ ꯁꯤ ꯄꯨꯛ ꯊꯜꯂꯅꯤ ꯁꯤꯗꯤ ꯑꯗꯣ ꯃꯊꯦꯜꯁꯦ ꯁꯤꯈꯛ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏ ꯄꯀꯣꯔꯥꯒ ꯀꯩꯅꯣꯒ ꯌꯥꯎꯔꯤ ꯑꯗꯣ ꯊꯦꯡꯕꯅꯤꯅꯅꯦ ꯄꯀꯣꯔꯥꯒ ꯑꯆꯥꯔꯒ ꯌꯥꯎꯋꯦꯕꯀꯣ ꯊꯦꯡꯕꯅꯤꯅ ꯌꯧꯔꯛꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯌꯧꯔꯛꯑꯅꯤ ꯑꯣ ꯌꯥꯏꯌꯦ ꯄꯀꯧꯔꯥꯁꯦ ꯍꯧꯖꯤꯛꯇꯤ ꯌꯧꯔꯛꯇ꯭ꯔꯤ ꯍꯥꯏꯌꯦ ꯃꯌꯥꯝ ꯄꯀꯧꯔꯥꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯌꯧꯔꯛꯑꯅꯤ ꯃꯊꯪ ꯄꯥꯏꯈꯠꯂꯛꯄꯗ ꯊꯦꯡꯉꯕ ꯍꯣꯏ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯌꯧꯔꯛꯑꯅꯤ ꯇꯥꯃꯣ ꯄꯀꯧꯔꯥꯁꯦ ꯍꯧꯖꯤꯛꯇꯤ ꯇꯥꯃꯣꯅ ꯂꯩꯕꯤ ꯇꯔꯦꯠ ꯂꯩꯕꯤꯗꯣ ꯄꯀꯧꯔꯥꯗꯤ ꯌꯥꯎꯔꯣꯏ ꯑꯗꯣ ꯍꯣꯔꯦꯟ ꯉꯥꯛꯇꯪ ꯂꯩꯔ ꯂꯧꯕ ꯂꯥꯛꯄꯗꯤ ꯌꯥꯒꯗꯣꯏꯅꯤꯀꯣ ꯄꯀꯧꯔꯥꯗꯣ ꯌꯥꯏ ꯑꯗꯣ ꯇꯥꯃꯣ ꯀꯩꯅꯣ ꯇꯧꯁꯦ ꯇꯦꯁ ꯇꯧꯕꯁꯦ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯧꯁꯤꯔꯥ ꯃꯊꯛꯇ ꯇꯧꯁꯟꯁꯤꯔꯥ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯏꯀꯣ ꯁꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨ ꯆꯥꯃꯁ ꯂꯩꯕ꯭ꯔꯥ ꯆꯥꯃꯁ ꯂꯩ ꯑꯗ ꯄꯤꯕꯤꯌꯨꯅꯦ ꯇꯥꯃꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯦ ꯈꯨꯠꯅ ꯑꯣꯏꯅ ꯄꯥꯏꯕꯤꯌꯨ ꯇꯥꯃꯣꯅ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯌꯦꯅꯦ ꯈꯨꯠꯅ ꯄꯥꯏꯕꯤꯌꯨ ꯊꯝꯅꯥꯁꯤ ꯈꯨꯠꯅ ꯄꯥꯏꯕꯤꯌꯣꯕ ꯄꯨꯂꯞ ꯑꯣꯏꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯈꯥꯗ ꯊꯝꯃ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯆꯥꯃꯁ 2 ꯈꯛꯇ ꯋꯥꯏꯒꯦ ꯄ꯭ꯂꯦꯠ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯌꯥꯎꯋꯦ ꯑꯗꯨꯗꯤ ꯌꯥꯅꯤ ꯑꯩꯁ ꯈꯦꯆꯤ ꯃꯍꯥꯎ ꯇꯪꯗꯣꯔꯦꯍꯦ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯁꯟꯖꯣꯏꯒ ꯇꯥꯃꯣ ꯁꯟꯖꯣꯏ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯆꯤꯡꯉꯥꯃꯈꯥ ꯑꯗꯨꯗꯤ ꯈꯤꯇꯪꯗꯤ ꯂꯥꯞꯄꯤꯌꯦ ꯑꯩꯅ ꯍꯦꯟꯅ ꯅꯛꯑꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯤꯡꯖꯃꯩ ꯑꯣꯏꯅꯥꯝ ꯊꯤꯡꯒꯜꯂꯩꯅꯦ ꯁꯤ ꯆꯥꯃꯁ ꯂꯩ ꯆꯥꯃꯁ ꯂꯩꯔꯦ ꯁꯤꯗ ꯑꯣꯀꯦ ꯑꯩ ꯑꯃ ꯄꯥꯏꯔꯒꯦ ꯇꯥꯃꯣ ꯑꯃ ꯄꯥꯏꯕꯤꯔꯣ ꯑꯗꯨꯒ ꯃꯍꯥꯎ ꯌꯦꯡꯉꯁꯦ ꯇꯥꯃꯣ ꯍꯥꯟꯅ ꯈꯣꯠꯄꯤꯔꯣ ꯑꯩꯗꯤ ꯀꯩꯅꯣ ꯑꯩ ꯇꯝꯈꯠꯂꯛꯀꯦ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯌꯦꯡꯕꯤꯔꯣ ꯌꯥꯏ ꯇꯥꯃꯣ ꯍꯥꯟꯅ ꯈꯣꯠꯄꯤꯔꯣ ꯃꯍꯥꯎ ꯑꯃ ꯇꯝꯕꯤꯌꯣ ꯀꯃꯥꯏꯅ ꯇꯧꯋꯦ ꯃꯍꯥꯎꯁꯦ ꯎꯇꯤ ꯊꯨꯝ ꯋꯥꯠꯄ ꯆꯝꯕ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯆꯞ ꯆꯥꯏꯌꯦꯕꯀꯣ ꯑꯗ ꯏꯔꯣꯝꯕꯁꯦ ꯅꯪ ꯇꯦꯁ ꯇꯧꯕꯤꯌꯣ ꯏꯔꯣꯝꯕꯗꯨꯒ ꯇꯥꯃꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯄꯤꯕꯤꯔꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯑꯝꯇ ꯁꯟꯖꯒꯦ ꯆꯥꯃꯤꯟꯅꯔꯁꯦ 이런거지 하오브로 거긴 또게 뭐 사브로 모르게 하사이 뭐 사이바 오케이 아이 짜미나르시두디 우티 하나 트라이 tawrage 우티니को 아이 감자 fish curry기 ngasi khak phanganba khoi ngasi dagi hawraga adum matam sangna adum phangadeni khichi se kang loidribo haitare ko adum phangadeni try tawrage me hawe yang kojal mana deh ko kojal mana deh aduh hawe aduh irom masih mau kena sam dong wali yang game hau tang sih sini tak kuat dam aduh mem hausi kau tadi kena yau deh ko mem sih pakau raga acar yau deh ko aduh ngatang lagi kadi pakau raga yau ni aduh mem sih yang tidak jauh sih sih lupa yang kayak gitu nih kamu yang bermain kualitas kamu itu kualitasnya yam me bago hajar begini deh ko yam Rồi, mấy em là hay biết Dr. Il Chan rồi hay biết chung bro. Chung bro. Thăng bây giờ rồi. Sao chứ cái tao mới sẽ cái doctor ở đó cái ở đó. Doctor. Cái gì doctor ở đó? Just cái này state service đấy. Mấy em là khăng bây giờ rồi bố comment tại biết. Rồi mấy em festival tôi là sao hay đấy, tôi đi chơi rồi kìa. Bây giờ mà mang đây gì? Khoi si ka chamin na lagi. Kamu ki fish na reveal to lagi sa na. Mahau ye nga ke. Ang hau do male. Ti hau eh. Tare chen do ne ko. So do do. Kau phone do da pai ti hai number ni se. Phone ji tabuk chin na gi pai do ngane huji ku da ngang da sin na re. Ya am tang ai pai hai lagi huji mem. Am tang ka do bio. Na da ga nem school le dai ko be to lagi ngatang lagi ka. Adu oda to bi be ani. Đó, cái nói chuyện, xí cái chấm đồng mà rồi chấm đồng try tàu biểu mà rồi try tàu điểm mà đấy. Sẽ tàu. Thôi.
ꯄꯀꯧꯔꯥ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯃꯌꯥꯝ ꯄꯀꯧꯔꯥꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯗꯤ ꯄꯨꯡꯈꯥꯏꯃꯨꯛ ꯈꯤꯇꯪ ꯌꯥꯎꯗꯕ ꯈꯛꯇꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯀꯧꯔꯥ ꯁꯣꯏ ꯂꯥꯛꯑꯅꯤ ꯑꯗ ꯄꯀꯧꯔꯥ ꯌꯥꯎꯕꯒ ꯃꯌꯥꯝꯅ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯂꯩ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯀꯧꯔꯥ ꯁꯣꯏꯗꯅ ꯌꯥꯎꯔꯝꯃꯅꯤ ꯁꯤꯝ ꯊꯝꯖꯒꯦ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝꯗꯤ ꯍꯥꯎꯋꯦ ꯌꯥꯝ ꯂꯥꯁ ꯕꯥꯏꯠ ꯑꯣꯏꯔꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯄꯨꯔ ꯆꯥꯔꯒꯦ ꯑꯃꯨꯛ ꯍꯥꯎꯋꯦ ꯅꯪ ꯆꯥꯕꯤꯔꯣ ꯆꯤꯟ ꯅꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯗꯣ ꯑꯩ ꯑꯁꯣꯝꯗ ꯌꯦꯡꯉꯦ ꯇꯥꯃꯣꯒꯤ ꯇꯝꯃꯤꯁꯦ ꯌꯥꯝ ꯎꯠꯀꯦ ꯑꯝꯇꯪ ꯌꯥꯝ ꯁꯤꯁꯤꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯈꯦꯆꯤ ꯆꯥꯁꯤ ꯂꯥꯛꯑꯣ ꯅꯥꯎ ꯈꯦꯆꯤ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯗ ꯑꯗꯨꯗꯩꯗꯤ ꯐꯤꯁ ꯀꯔꯤ ꯂꯩꯔꯦ ꯐꯤꯁ ꯆꯤꯂꯤ ꯂꯩꯔꯦ ꯅꯥꯎ ꯁꯨꯃꯥꯏꯅ ꯇꯧ ꯐꯤꯁ ꯆꯤꯂꯤꯁꯦ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯔꯣꯅꯦ ꯍꯔꯦꯡꯗꯣ ꯀꯅꯥ ꯐꯥꯎ ꯑꯁꯣꯝꯗ ꯂꯩꯇ꯭ꯔꯤ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯌꯥꯝ ꯅꯣꯡꯁꯨ ꯌꯥꯝ ꯀꯟꯅ ꯇꯥꯔꯛꯑꯦ ꯑꯝꯇꯪ ꯄꯨꯈꯠꯄꯤꯔꯛꯑꯣꯕ ꯁ꯭ꯋꯥꯏꯗ ꯑꯗꯨꯒ ꯉꯥꯁꯤꯒ ꯁꯤꯁꯤꯒ ꯑꯗꯨꯒ ꯃꯌꯥꯝꯗ ꯂꯥꯏꯐꯇ ꯂꯣꯏꯁꯟꯅꯕ ꯇꯧꯖꯒꯦ ꯂꯣꯀꯦꯁꯟꯁꯦ ꯃꯌꯥꯝ ꯀꯩꯅꯣꯗꯅꯤ ꯈꯣꯡꯃꯟ ꯃꯥꯡꯖꯤꯜ ꯑꯣꯏꯗꯣꯏꯕ ꯑꯗꯣ ꯁꯤꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯍꯤꯂꯥ ꯑꯇꯥꯎꯕ ꯑꯣꯏꯗꯣꯏꯔꯥ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯍꯤꯂꯥ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯍꯤꯂꯥ ꯀꯨꯝꯇꯥꯎ ꯑꯣꯏꯒꯗꯣꯏꯅꯤ ꯁꯤꯁꯦ ꯍꯥꯎꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯂꯨꯄꯥ ꯀꯌꯥ ꯑꯣꯏꯗꯣꯏꯅꯣ ꯁꯤꯗ ꯑꯃꯗ ꯆꯥꯝꯃ ꯑꯗꯨꯗꯤ ꯉꯥꯁꯤꯒ ꯊꯣꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯈꯔ ꯄꯤꯛꯄꯗ 50 ꯄꯤꯕꯁꯨ ꯌꯥꯎꯋꯦ 50 ꯄꯤꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯉꯁꯤꯒꯤꯅ ꯆꯥꯎꯔꯦ ꯑꯄꯤꯛꯄ ꯂꯩꯍꯧꯗꯦ ꯑꯣ ꯌꯥꯏꯌꯦ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯎꯋꯦ ꯂꯨꯄꯥ ꯆꯥꯝꯃꯁꯦ ꯌꯥꯝ ꯆꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯂꯩ ꯐꯤꯁ ꯆꯤꯂꯤ ꯁꯤ ꯂꯩꯔꯦ ꯇꯥꯃꯣ ꯑꯣꯔꯗꯔꯁꯦ ꯑꯣꯟꯂꯥꯏꯟꯁꯦ ꯃꯌꯥꯝꯅ ꯊꯧꯕꯥꯜꯐꯥꯎ ꯌꯥꯕ꯭ꯔꯥꯅ ꯍꯪꯕꯤꯔꯛꯑꯦ ꯌꯥꯕ꯭ꯔꯣ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯑꯣꯏꯅ ꯈꯛꯇꯪ ꯇꯧꯕ ꯍꯥꯏꯗꯤ 5 ꯀꯤꯂꯣꯃꯤꯇꯔꯒꯤ 5 ꯀꯤꯂꯣꯃꯤꯇꯔ ꯔꯦꯗꯤꯌꯁꯇ ꯑꯣꯀꯦ ꯑꯗꯨꯗꯤ ꯊꯧꯕꯥꯜ ꯑꯦꯔꯤꯌꯥ ꯌꯧꯔꯔꯣꯏꯕꯀꯣ ꯌꯧꯗꯦ. ꯌꯧꯗꯦꯀꯣ ꯑꯣꯀꯦ ꯑꯗꯣ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤꯚꯔꯤ ꯄꯥꯔꯠꯅꯔ ꯂꯩꯔꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯗꯦꯂꯤꯚꯔꯤ ꯄꯥꯔꯠꯅꯔꯁꯦ ꯑꯥ. ꯍꯧꯖꯤꯛ ꯐꯨꯗ ꯋꯥꯏꯐꯥꯏ ꯇꯦꯁ ꯏꯝꯐꯥꯜ ꯑꯥ. ꯃꯇꯣꯡ ꯄ꯭ꯂꯦꯁ ꯑꯦꯗꯥ ꯃꯥꯔꯠ ꯁꯨꯝꯕ ꯃꯈꯜ ꯃꯌꯥꯝ ꯂꯩꯁꯦ ꯑꯥ. ꯁꯤꯗ ꯑꯗꯨꯝ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤ ꯊꯤꯔꯒ ꯃꯣꯏꯗ ꯑꯗꯨꯝ ꯑꯣꯔꯗꯔ ꯇꯧꯔꯛꯄ ꯃꯣꯏꯗ ꯑꯣꯔꯗꯔ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯌꯥꯏꯑꯕ ꯊꯧꯕꯥꯜꯐꯥꯎ ꯗꯦꯂꯤꯚꯔꯤ ꯇꯧꯕꯀꯣ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯄ꯭ꯔꯥꯏꯚꯦꯠꯂꯤ ꯇꯧꯋꯦꯕꯀꯣ ꯑꯥ. ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛ ꯊꯕꯛ ꯌꯥꯝꯕꯅꯤꯅ ꯉꯁꯤꯗꯤ ꯗꯦꯂꯤꯚꯔꯤꯗꯣ ꯑꯃꯨꯛ ꯊꯥꯗ꯭ꯔꯦꯕꯀꯣ ꯍꯣꯏ ꯑꯉꯥꯡ ꯁꯤꯡꯅꯗꯗꯅ ꯉꯁꯤꯗꯤ ꯄ꯭ꯔꯣꯒꯥꯝ ꯌꯥꯝ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯤꯇꯪ ꯊꯦꯡꯉꯦ ꯑꯗꯣ ꯃꯌꯥꯝ ꯂꯩꯔꯦ ꯁꯤꯗ ꯑꯗꯣ ꯈꯦꯆꯤꯁꯦ ꯃꯌꯥꯝ ꯄꯨꯡ 10ꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 7 ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯣꯟꯅꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯧꯒꯠꯇꯣꯏꯅꯦ ꯃꯌꯥꯝ ꯁꯤꯁꯦ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯃꯌꯥꯝ ꯃꯅꯨꯡꯗ ꯀꯣꯔꯐꯨ ꯃꯌꯥꯝ ꯂꯩꯔꯤꯀꯣ ꯑꯗꯣ ꯁꯤꯒꯤꯁꯤꯗꯒꯤ ꯀꯣꯟꯅ ꯑꯃꯨꯛ ꯍꯧꯒꯠꯀꯗꯣꯏꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯔꯗꯔ ꯂꯧꯕ ꯍꯧꯔꯦ ꯑꯣꯔꯗर 8 ꯂꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯣ ꯁꯤꯗꯁꯨ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯤꯂꯥ ꯑꯇꯥꯎꯕ ꯑꯍꯤꯂꯥ ꯀꯨꯝꯇꯥꯎꯀꯣ ꯕꯤꯁꯅꯨꯄꯨꯔꯗꯤ ꯍꯥꯏꯌꯦ ꯃꯌꯥꯝ ꯗꯦꯂꯤꯚꯔꯤ ꯁꯔꯚꯤꯁ ꯑꯦꯞꯇꯨꯗ ꯃꯌꯥꯝ ꯆꯪꯕꯤꯔꯒꯗꯤ ꯑꯗꯨꯝ ꯐꯪꯅꯤ ꯗꯦꯂꯤꯚꯔꯤꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯁꯨ ꯂꯩꯔꯦ ꯁꯤꯁꯨ ꯔꯧ ꯃꯥꯜꯂꯦꯀꯣ ꯔꯧ ꯑꯣꯏꯒꯗꯣꯏꯅꯤ ꯁꯤꯁꯨ ꯔꯧ ꯑꯣꯏꯒꯗꯣꯏꯅꯤ ꯁꯣꯏꯕꯨꯝ ꯏꯔꯣꯝꯕ ꯂꯩꯔꯦ ꯉꯥ ꯇꯧꯕ ꯂꯩꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁ ꯂꯩ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯒꯥꯝꯆꯥ ꯐꯤꯁ ꯀꯔꯤꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯅꯝꯕꯔꯁꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯩꯅ ꯀꯦꯞꯁꯟꯗ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯤꯀꯣ ꯑꯗꯨꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯀꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯍꯥꯏꯗꯤ ꯄꯔꯁꯦꯟ ꯑꯣꯏꯅꯀꯣ 10% ꯗꯤꯁꯀꯥꯎꯟꯠ ꯑꯣꯏꯅ ꯄꯤꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯑꯗꯨꯅ ꯂꯩꯕ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯂꯧꯕꯤꯁꯟꯖꯒꯦ ꯃꯌꯥꯝ ꯈꯦꯆꯤ ꯃꯌꯥꯝ ꯂꯩꯔꯦꯀꯣ ꯈꯦꯆꯤ ꯂꯩꯕ ꯂꯥꯛꯄꯤꯔꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯁꯨ ꯂꯩꯔꯦ ꯆꯒꯦꯝꯄꯣꯝꯕ uti isang walay ko dito sana thongba ay nga pumtaw nga mukha pumtaw saring na silo dure hema sisu lai ra sina rau thongba ay nga mo do sina phang nung jidi pha jare nung me am tai ko ma sina kan jile ada me am lai black piro adu da la ga chapam di lai bro hai me am chapam mo di lai ki me kai no de ne hinjang yon mane ko hinjang yon mane na phambam di lai ki me nakan di lai me restaurant oina nakan di lai bo ko adu phamba di ani nakan gisda nang uchara ke nakan gisda maina phambam di lai ko sida phamaga egam cha fish kari dagi kusi na ga idam phamaga sabi bi ya ga doi ni ado mem lakbiro aduga khichi di mem yep dai du nga ni ko adu di mathel loi su na pakora isu yaw ni ngatang lai ga di ado mafam je mem khongman manjil gi khoi gi jv yom na da dum urani ko thong na thok singjamai da mem asigi se akhoi na asigi otom thori se singjamai rom dagi la gi ne ko singjamai thong lai ni ko singjamai thong lai ni aduga khoi singjamai gi akhoi gi khongman manjil gi thong ma sa do adu yaw do re ko adu yaw di ka na akhoi gi si ai gam sa fish ka gi na sma chaw the da lai ra ba ne dam si dum urani adu si dum lak pe ga si da hinjang phangi ba mem se dum lai bi ro si ha ga mem lai se tin lagi ma làm lấy với lạc được không?
Mari mana wal sisi sebagai bonjuan sih. Mari sama tu berkuan sisi na to. Okay mo do, sige mo do. Sama na ba ni?